ngasi Nambol Sabal Lekaida Kuntragomdoi Suba Assam Rifle Personal Singda Sadakiba Imbusta N Biren Singana Adukimatik Tamoi Sokre Hairi Basita Zawan Anina Tawai Kat Kreamasum Kaya Zawan Kaya Mana Asu Opanang Le Loinana Soktuna Riba Zawan Singi Manakti N Biren Singana Haktangana Satuna Ying Sinbagi Tabak Satakre Loinana Rasbon Manipuragi Tadurakpas Warola Matasu Assam Rifles the Sadakiba Ambush the Zawan and Lakitaba Masum Kayaman Aso Open and Kyoda, Governor Ki Makedic Akan Mamona Kandem Tarapli, Loinana Lakitabagi Tawai Singna, Isorgi Nakta, Innocent Lena Masum Imungi Awab the Sarukia, Wapum Yona, Wapum Kafundurakli. Loinana Government of Manipur Office of the District Magistrate DC Bisnupurdagi Tadorakpa, Curfew Relaxation Order Amada Palibu Wapamna. Hayang Haibadi, September Gitang Kunda, Bisnupur District Shinda. Ayuki pung manga degi nungdangi pung tarap hauba curfew thamlagani heri amaramdana Kuki Liberation Army led khulun KLAL kauba Kuki militant group amana ngasi Nambol Thukiba dugumba imbush adugi matangda Meitei sing maral kya siraduna Kuki Liberation Army led khulun KLA gi makedi press release ma thuktuna moral kya ma sirakli Amaramdana Yamna Tazine Ediba Badel Urakliba Paw Mana Pumlok Sipai Manak to Nupiama Halam Lehadi Loina Lik Tatuna Supuk Reba Wap Mamas social media Singda Taganarakli Mar Furuki Muhum Assam Police na fake encounter Sataduna Hat Kibani Hana Tangalakiba petition corner reject okri Assam Mamas Manipurangam Kai Paring the Leba Assam Ki Manungsan Ba Kasa District Hoki English Singaniga Kungamarigi Zulai Thara Mar Furuki Muhum Lakitavadu Assam Police na fake encounter Sataduna Hat Kibani Hana Guwahati High Court Assam Police Ki Matak investigation Satanaba Tangalakiba petition adu Guwahati High Court reject okri Petition adu Hoki English Singaniga Kungamarigi August Had Lakidraba Mar Furuki Manungsan Ba Lalungawi Mar Laibai Kung Maramasum Joshua Lalringsan gi imung manungi Meitei digi Assam Police ki matak thangalakibani Guwahati High Court thangalakib petition aduda thaudo adugi matangda state adugi wang mada leiba atop state amadagi senior police officer amagi makhada case adugi matangda investigation sa thanaba amadi leikidraba marfru ki mi uhum adugi lehoribi imung manungi miyosingda compensation of lupa crore amamgi sanpam state lengakti yathang PVU haina thangalakibani Guwahati High Court thangalakiba petition adubu matangda Justice Kalyan Rai Suran amasum Susmita Fukan gi bench amana thaudo adugi matangna National Human Rights Commission NHRC amadi Hailakandi gi additional superintendent hauji investigation sathari NHRC na sathari bi investigation na si petitioner sing ngai ba mathau tai haina su phungtuki maram adun hiramasi gi matangda makhata na khanabigi mathau tadi haina su petitioner gi maikei gi lepliba council thamki Ningsing Bayab delay Kidraba Mark Frukim Hum Adu Kulaiga Kon English Singaniga Kungamari Zulai Taraga Truk the Fakivin Kulaiga Kona Paraba Mi Humadu Police na Wahang Pong Satabada Asama Masum Manipurangam Kai Paring the Handbook Suklaika Lady Hanapungtorapagi Matanginumita High Mi Humadu Puduna Lehori Bukusuklai Sing Lokona Satpada Mapamadu Hanadigi Lumduno Lerambo Kulai Pipe Musing and no make caption dona it takes a Tarakudi Assam Police can no make up the big Taudoki no make up the big Taudo to the high river Mu Humadu Lake the Benhaina Pundoki. So group KNA Gikeder ni Haizava Mu Mana Tankul Auto driver am up for a crate. Kamzong district Sing Sau Village the house housing na Kangatom Bita Leva Kingston Kasungko auto driver ama masana masabu India lenga ka suspension of operation su kuyak pina duna laidiba KNA gi keder ni haizaba miyo amana tamthina furakre hari Makhan Kanglatombi Naga Forum MKNF amasum Tangkul Welfare Association Kanglatombi TWAK na punathokpa joint statement mada hairiba thaudo du tha sigi taragatre ki numitang pung 3 makhai taba matamda thokibani auto driver Kingston Kasungna Ensang na piyon bigi mathau tawriba liang mai furuki nupi ani ga loinana yona na bagi damak modbung bazar degi ensang na pi lokhana na bagi chatpada Presidency College gate maya nakna militant amana khamduna wahang pong chatharki militant aduna kuki lon da wahang pong chatharakpa kasungna kuki lon khangdi haina manipuri lon khumlubadegi militant aduna masa masabu su group ki ani ki kadar na haijabag loinana auto driver kasungbu phu bu jaibi torki banari
TWAK amadi MKNF thadorakpa sirol aduna makha tanai mara leijadraba auto thauduna sel tana ba hotnajariba naga miyu amagi mathakta phusaibi gi thong satharakpa haibasi makhan kangla tombi da leidiba naga miyam ki mathakta satharakpa attack amanati hairibi attack asinaga miyam punamakki mathakta satharakpa attack amane thaudo asuna maram oiraga naga miyam ki marakta khoirang ko saunhan ba kya thogali lamdam asida leidiba khanglu puruki khenaba thamdana law and order ngak senbi gi mathau toriba authorities singa thaudo asiki tangda mara leiba miwe edugi mathakta logi matung ina serak pibiu amadi leba miyangi punsi ngak senbagi thabak ningthina paikhat piu hainsu mari lena singi punisung silakli thaudo asigi matangna karigumba mari lena pa authority singi makedegi naga miyam na taliba dimana sigi matangda mathau tabe action lokholakta tarabadi democratic oiba akanma khongjang kya sangsilagan hainasu section 1 thamlakli Foreigners in Gimarakta drug trafficking Mari Lenana security na Kwaidi Hena Paba Myanmar Nepal Nigeria gi nationalist sing noiri Hauki Bisaya Masida drug trafficking Mari Lenana security agency na foreign national puna satuko kuntra pabangamri drug trafficking Mari Lenana security agency na phara baleba gi wangbadagi lakpa foreign nationalist adugi marakta Nigeria Nepal amadi Myanmar gi nationalist na khwaidi gi masing yamna phaba lebak sing oiri haina Narcotic Control Bureau NCB na sahi gi thadorakpo report amana phongdorakli Narcotic Control Bureau na hokiba sahi amaro masida drug trafficking mari lenana puna foreign national satru ko khumpu phabangamle makoi singa dugi marakta Nepali sani ohum Nigerian samaga taruk amadi Myanmaris na kunga mga oiduna drug trafficking mari lenana NCB na phaba khwaidi gi masing yamale vaccine odi report adu na makata na phongdukibada drug trafficking mari lenana security agency na Bangladesh si taragani pan Ivory Post dagi taraga mari Ghana dagi taraga mari dagi masum Island dagi miwe tara phagat pangamki ngamle haidi NCB na organize tawduna New Delhi da pangthukiba Conference of Head of Anti-Narcotics Task Force ANTF ki anisuba National Conference da athoba mithungnin oina saruk yakhiba Union Home Minister Amit Shah na NCB gi annual report adu release tawkhibani Home Minister Amit Shah na Release tawkiba NCB gi report atugi matung ina Punjab la drone sizinaduna drug trafficking toramba case punna samaga khumfugo humdoi paikhat pagaloina state adudigi security agency na punna heroin kg samaga marfu treka point samaga nifuga mapan methamphetamine kg 5.39 amadi opium kg 4.22 fugat pagam khiyadi Rajasthan da drone sizinaduna drug trafficking toramba case taraga manga heroin kg 39.155 state sidagi phagat pagam khi Jammu Kashmir drone sizinaduna drug trafficking toramba case ama masum state sidagi punna heroin kg 0.344 recover tobangam khi report adugi matungina lenga asidagi narcotic drug amasum psychotropic substance trafficking thengna bohona badaleba asika yumthang nariba geographic location Afghanistan Pakistan amasum Iran amadi that triangle Myanmar Thailand amasum Laos ki asi atuki matik khudong sadanaba awaba mayuknai haina NCB gi Director General Arun Rak gak no phungtorakli report aduna mahna makha taraduna leba asigi Punjab Rajasthan amadi Jammu and Kashmir pushilakli narcotic drug and psychotropic substances singasi Pakistan ki pushilakpani leba asigi awang pok thangmada leiriba Manipur Mizoram Nagaland Assam amadi Arunachal da mayuknariba narcotics drug and psychotropic substances trafficking isina Myanmar ga nakna leiminarubadagi ni amasung coastal route ki kuthang Mumbai Gujarat Kerala amasum Telangana da Tamil Nadu da nauna synthetic drugs amadi precursor gi smuggling tawbagi sang hingalakli haina suphungtorakli New Delhi da drug trafficking matau kramna mayuknaduna laiba si thengnagadagi haina pangthokiba anisuba conference du Home Minister Amit Shah na phongdokibada laiba asigi wangda leiduna laiba asigi manungda drug trafficking tawduna laiba asigi inkhalakli ban harol singi tungi punsi mang halakli ba si thengnana bagi damak Narendra Modi na lusingba NDA gi lenga sina mathau taba khongthang kudimak sapsana pakhali Kuki Sip Association yaning daba phongdorakli handak District Development Coordinating Committee DDCC kobulup amana Khebung Village ta Tengnopal District Headquarter asi hongdokhinaba media gi kuthangna Manipur gi Governor da appeal tokiba du Kuki Sip Association Tengnopal Black na khamtheng yaning daba phongdorakli KSC Tengnopal Black ki Information and Publicity ne press thokpa sirolam da hai DDTC ki wafam adu district si ki miyam rak ta pau phau na wat pagi mamitai
District headquarter hongdokpagi wafam aduna Tenopal district ki miyamda amato oina hingminabada ayet oirakpa yai hainasu pau muna makhatanasu phongdorakli. Tenopal district headquarter hongdokpa yaro habigi maram sing palatuna case a Tenopal black ki sirol sina makhatan hai. Tenopal village asi district asi ki ahano subdivision oibadana tana district asi ki khwaidi ariba khulamani. Asian highway na mayai sabuk to pharo ga salibani lamdam asi ki phibam yengla hokiba khumja english singa taraga turki December ni pana matamadu gi lengana Tenopal district asi mapung phab district am oina sakangki matamadu Tenopal isi ki MLA asi DK korung thang maring noi mak matamadu gi lengak minister su oikena su paus to makatari.